ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯖꯟꯇꯨꯟ ꯕꯦꯒꯝ ꯖꯟꯇꯨꯟ ꯕꯦꯒꯝ ꯏꯪ ꯁꯣꯛ 1962ꯒꯤ ꯑꯣꯛꯇꯣꯕꯔ 2 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯑꯣꯡꯕꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯃꯣꯍꯥꯃꯗ ꯏꯕꯣꯝꯆꯥ ꯀꯧꯏ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯑꯥꯏꯁꯥ ꯕꯤꯕꯤ ꯀꯧꯏ꯫ ꯄꯨꯟꯅ ꯃꯆꯤꯟ ꯃꯅꯥꯎ 8ꯅꯤ꯫ 8ꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕꯤꯅꯤ꯫ ꯖꯟꯇꯨꯟ ꯕꯦꯒꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕꯁꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 2 ꯐꯥꯎꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯝꯊꯅꯕ ꯊꯝꯕꯥꯜꯅꯨ ꯒꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯋꯥꯡꯒꯣꯏꯗ ꯃꯤꯡ ꯆꯟꯈꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯝꯈꯤ꯫ ꯏꯪ ꯁꯣꯛ 1978ꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤ ꯑꯃꯁꯨꯡ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯈꯤ꯫ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯄꯥꯁ ꯇꯧꯕꯒ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯔꯁ ꯇꯝꯅꯕ ꯃꯍꯥꯛ ꯖꯤ.ꯄꯤ. ꯋꯤꯃꯦꯟ ꯀꯣꯂꯦꯖ ꯏꯝꯐꯥꯜꯗ ꯃꯤꯡ ꯆꯟꯈꯤ꯫ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯏꯪ ꯁꯣꯛ 1980ꯗ ꯄꯥꯁ ꯇꯧꯈꯤ꯫ ꯀꯣꯔꯁ ꯑꯁꯤ ꯂꯣꯏꯕꯒ B.A. ꯇꯝꯅꯕ ꯍꯥꯟꯅꯒꯤ ꯀꯣꯂꯦꯖ ꯖꯤ.ꯄꯤ. ꯋꯤꯃꯦꯟ ꯀꯣꯂꯦꯖꯗ ꯃꯤꯡ ꯆꯟꯈꯤ꯫ ꯏꯪ ꯁꯣꯛ 1982ꯗ B.A. ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯑꯣꯅꯔꯁ ꯇꯧꯔꯒ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯕ ꯉꯝꯈꯤ꯫ B.A. ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯍꯤ ꯈꯔꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯪ ꯁꯣꯛ 1986ꯗ M.A. ꯇꯝꯅꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯡ ꯆꯟꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ B.A. ꯂꯣꯏꯕꯒ M.A. ꯇꯝꯒꯗꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯪ ꯁꯣꯛ 1982ꯗꯒꯤ ꯍꯧꯔꯒ 1985 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯃꯤꯇꯣꯞ ꯍꯥꯏꯕꯗꯤ ꯐꯣꯔꯦꯅꯔꯒꯤ ꯋꯥꯐꯝꯅ ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯏꯔꯥꯡ ꯂꯩꯈꯤꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯌꯥꯝꯅ ꯄꯤꯈꯤ꯫ ꯃꯁꯤꯅ ꯃꯤꯡ ꯆꯟꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯆꯍꯤ 3-4ꯔꯣꯝ ꯃꯇꯝ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯩꯅꯖꯕ ꯕꯤꯁꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯃꯈꯥ ꯇꯝꯊꯗꯨꯅ ꯏꯪ ꯁꯣꯛ 1989ꯗ M.A. ꯂꯣꯏꯁꯤꯟꯈꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯤꯁꯩ ꯑꯁꯤꯗ ꯅꯝꯕꯔ ꯂꯧꯕ ꯉꯝꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯈꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯇ ꯈꯨꯗꯣꯡ ꯆꯥꯕ ꯊꯕꯛ ꯐꯪꯗꯕꯅ ꯃꯇꯝ ꯈꯔꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯆꯤꯟ ꯑꯀꯣꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ D.M. ꯀꯣꯂꯦꯖ ꯇꯤꯆꯔ ꯑꯦꯖꯨꯀꯦꯁꯟꯗ B.Ed. ꯇꯝꯅꯕ ꯃꯤꯡ ꯆꯜꯂꯝꯃꯤ꯫ ꯏꯪ ꯁꯣꯛ 1996ꯗ B.Ed. ꯂꯣꯏꯁꯤꯟꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯑꯣꯏꯗꯕ ꯃꯔꯝꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯖꯟꯇꯨꯟ ꯕꯦꯒꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯧ ꯂꯤꯡꯕ, ꯂꯧ ꯄꯦꯡꯕ ꯄꯨꯝꯅꯃꯛ ꯀꯥꯏꯗꯅ ꯁꯨꯔꯛꯏ꯫ M.A. ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕ ꯊꯕꯛ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1994ꯗ ꯅꯕꯣꯗꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯑꯣꯖꯥ ꯑꯣꯏꯅ ꯆꯪꯈꯤ꯫ ꯊꯕꯛ ꯃꯐꯝꯅ ꯅꯥꯒꯥꯂꯦꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 2001ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯛꯆꯤꯡꯗ ꯂꯩꯕ ꯅꯕꯣꯗꯤꯌꯥꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤ꯫ ꯆꯍꯤ 9 ꯅꯕꯣꯗꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯂꯧꯕꯗ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯈꯜꯂꯛꯈꯤ ꯑꯃꯁꯨꯡ ꯏꯪ ꯁꯣꯛ 2002ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯗ ꯑꯣꯖꯥ ꯑꯣꯏꯅ ꯑꯃꯨꯛ ꯊꯕꯛ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯤꯁꯩ ꯑꯁꯤꯗ ꯈꯪ ꯍꯩꯕ ꯍꯦꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔꯗ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯛꯈꯤ꯫ ꯖꯟꯇꯨꯟ ꯕꯦꯒꯝ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯤꯟꯕ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯋꯥꯔꯛꯁꯣꯞ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗ ꯆꯦ ꯀꯌꯥ ꯄꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗꯗꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯅꯤ꯫ ꯇꯥꯡꯀꯛ ꯀꯌꯥꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯌꯦꯠꯄ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯃꯛꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯟꯊꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ
ꯂꯥꯟꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯆꯦꯁꯤꯡ ꯈꯔ ꯄꯥꯖꯔꯛꯀꯦ꯫ Strategy of Rural Development, a Case Study of Wangoi Block, Imphal West, 1991. Geographical Observers, Volume 27, National. Rural Development and Poverty Alleviation Programs in Manipur Valley, 1993. Himalaya Man and Nature, Volume 16, Number 9, National. Accessibility of Modern Education by Muslim Women in Manipur, 2011. Serial paper at Classic Hotel organized by MOBC Manipur National. India-Asia Economic and Trade Partnership, 2011. Turkish Weekly International. India's Policy of Civil Nuclear Cooperation, 2012. Washington Review International. India's Policy of Civil Nuclear Cooperation, 2012. Washington Review International. Jantun Begum thabak subada chilhau thiba misak nate. Yumgi laikai thabak ama taubada yauda yausinba suba nomba tandaba misak. Ama oirakpana mahi masingi lamda yenglabasu sang tadrabi amani. Thabak jinba marakta matam kaithoktuna wakhal changna matam yu puthokpa journal sing. Souvenir amasong masak naiba college university na puthokpa issue singda mahaki wareng seminar kaya yaukre. Poverty Alleviation and Rural Development kauba larik ama ikre. Madu ingsok 1997 da Rajesh Publication New Delhi na fongbani. Jantun Begum Manipuri Muslim haibati Meitei Pangal nupi larik laisu haibisingi marakta ihan hana Ph.D. fangkhibi nupini.